Indian Armygi Maikeidagi Thabak Toubada Nungainaba Manipurgi Police Station Taragani Thoida Nouna AFSPA ek Thamnaba Taksinkhre Pawasi Kangleipaki Maira Pause Dagi Lakhotsavaneng Ministry of Home Affairs MHA na Bharat ki awang nongpo ki state kharada thamliba Armed Forces Special Power Act 1958 AFSPA gi matangda review mi phamama pangthokre loinana Indian Army na thabak tawbada nungainaba Manipurgi Police Station Taragani Thoida Nouna AFSPA Act asi Thamnaba Taksinkhre haina official oiba paw amana haire The Hindu Pause gi report amagi matungin na March kunda Union Ministry of Home Affairs na mayai tangbal lauduna pangthokiba Bharat ki awang nongpo ki state singda thamliba AFSPA gi review mifam aduda Armygi Maikeidagi Manipurgi tampaki police station taragani thoida Nouna AFSPA si thamnaba wafam thamlakibani haire report asina makha taribade masida thabak oina laukhalak pahaibasi MHA na aroi bawarep laurakadavani haire haukiba chahi 2024 November taraga marida Manipurgi police station taraga mapan gi manungda police station tarukna konba mafamda Nouna AFSPA thamjilakiba laikhre ngarang famkiba mifam aduda Manipurgi tampaki district sing asi AFSPA gi makhada thamnaba Armygi Maikeidagi proposal ama thamlakibani haire Assam, Nagaland, Arunachal Pradesh amadi Manipurda thamliba AFSPA gi matangda multi agency sing yauraga mifam ama haukiba March taraga mapanda ministry na tawkiba laikhre tha taruki state marida thamkiba disturbed area lakliba March kuntraga mathoida loiraga ne Masi makata na muk sangdoke natraga lauthoke hairavade security gi phibam sing review tawraga ministry amadi state laingak na notification thokadavane haujiki oina Nagaland amadi Arunachal Pradesh state ta ministry na disturbed area notification asi thokpani adubu Manipur amadi Assam gi state laingak na notification thokadavani haina report asida palle Churachandpur da class 2 Khakta Tamlibi Nupimacha ama Chingnaningai Oiba Maongda Siduna Leiramle Pawasi Kangleipaki Maira Pause dagi Lakhotsavaneng Churachandpur district ta Kuki community gi subtribe sing oiriba mar amadi Jaumi ani gi marakta thogliba muknabagi thodok khara ingthaduna leiringai chairakta yamna Chingnaningai Oiba Maongda class 2 Khakta Tamlibi Nupimacha ama Siduna Leiramle haire Siduna Leiramliba angang Nupimacha adugi maming Mendai Kim chahi taruk apokpa ningsing khup kawe Churachandpur gi Lingsifai village dagi ne mahaki asiba haksang ngarang numidang pung taruk lom taba matamda mayumdagi irab laptana laiba labuk amadagi fangkhibani haire angang Nupimacha aduna Siduna leiramba matamda mahaki haksang nak amade mafam kayada dakpham sing leirambaga loinanna I thoklami haire pawasina makha taribade angang Nupimacha adu ngarang numidang pung taruk lom taba matamda mayumdagi thokhibadagi thiba khangdana lakhibane adubu miyam sangduna thiba matamda numidang pung taraga mathoirom taba matamda asiba haksang oina fangkhibani haire laikhidrabi angang Nupimacha adu Churachandpur gi new lamkada laiba Waymark Academy da class 2 tamlibane mahak mioi kharana halamba yai haina thajanare asiba haksang police na thodok thokpham dagi laukhalaga Churachandpur district hospital gi mirel sangda thamkhre misi adugi chapsaba paude haujik phawbagi oina khangba ngamdre Sairaksida mahiroi Nupimacha amubu tamthina halambagi thodok adubu Churachandpur district headquarter da laiba Jaumi Mother Association gi Maikeidagi akanba mawongda yaningdaba phongdokpaga loinana mihad adugi langla langjel mari leinaba singna puthokpiduna logi oiba sairak pigadabani haina akanba davi tawragle association asigi information and publicity wing na ngasi thokpa cherwalamana laikhidrabi mandai kim tha asigi kungi numidang wairam pung taruka minute kunthra rom tabada aroi boina mioi kharana thengnaram laba matung numit adugi numidang pung taraga mathoi minute kunthra rom tabada asi bhaksang oina fangkhibane mahaki asi bhaksang fangkhiba mafam aduda I khara taramba thengnabaga loinana mahaki ngaksamda sokpagi dakpham su leiramba thengnakhe masina maram oiraga mahakasi kanagumba kharana hatpo oigani haina chingnaba phongdorokle chairaksida Waymark Academy gi Maikeidagi su mahiroi mandai kimna laikhidavada awaba phongdokpaga loinana imung manungna thengna horiba awaba dasu saruk yari haina phongdorokle